mayam punamak ngasi netai rabot ki macamaga kunipalak suba mapok na misida Manipur ki miyam amadi Bharat ki miyam da yaifa paujal pijari mana ningjaramba khanjaramba Manipur Bharat madu oinanaba ekoi punna lakna minasi hona minasi haiba message ma pijari aduga hojik hong sariba thodok sigi matangda yamna laibak thiba thodok ni ekoi moi ahum gi manungda amadi numituda dum thadore aduga ani mo hojik phawba Koki militant singdugi khutta leiri aikoi center amadi state government ayuk nungthin nungdang pau phaunaraga yam kanna soiba ngamba yaugna ani dusu thadorokna ba aikoi contact taunari wari sanari loinana wari sanabaga loinana Sarkar sigi tawbom thokpa sarkar amagi tawbom thokpa du makoi bu tekta kaidana thado hanaba mari rescue taunaba boat center mari state ani changna kan hona minari aduna militant singi custody da laikraba isa singdugi imung manung singsu matam khatang puning phathana laibina ba ikoi am kanna honari hujik maksu koi DG masa hairiba mafam duda district pro salaga bari otai tongnaba thakre aduna soidana am positive oiba lambirom da lakani haibagi thajaba koi da lai adu mayam punna ishor khorminasi haidana mayam da apel tokjere ga government gi side ge koi tawba ba media da haiba ya da mayam le to tawba ya ba lambi khudimak thiraga koi honari haidana da maina mayam da khanganjari demand si exact shini haiba hoi khara moigi inmates khara mafam ship taunaba khona hairakpa lay adubu just government is trying to release them unconditionally and unharmed